Potfam phambi ama yu ngawba police officer na phubadagi laikan nakhreng ngahan numidang pung 9 kunthra rom tabada tera lukram lerak machinda kaithel machada potfam phambi nupi ama yu ngawba police officer ni haiba miyoy ama na makhori metuna laimaida namsinduna thamlaba matung makhongna kayara khanna kaukshinduna phurambadagi soktuna langol da leiba siza hospital da laikan nakhreng soklaba nupi adugi maming ningthogjam mangol nganbe chahi hompuga manga mapuroiba laikhidraba babu chauba kawi tera khurai jam laikai dagi ne aduga police ni haiba miyoy aduna tera sapam lerektagi haubijam babu chauba kauba amane mahak police wireless department ta SI oina leiba ne miyoy asina nga numidang kaithel aduda laklaga mana masing khara laikhe yu ka hena ngaubadage faireng tureng ngangbadage mangol nganbina ibungo nang ngawra male yumda potharu ro haibadagi onsinduna makhori melaga ihing na hingta ba makai phurambani haire mahak lawyam sabane nangumana yumda changkhro haiba yabra nang hatkani haina law khongbaga loinana tuduna leiraba haladuda makhongna hanjin kauksin badagi ya amadi naton da soktuna ihing na hing takhe mata madu thengjilakpana amadi mi leitabana maning tamna phuramkhe laibak fabadagi kaithel aduda potpham phambe nupi ama lawba lakpa nupa amana miyoy adu singthokhoki haire potpham phamduna chara tanba amadi mi leitaba loinana khangba watpadagi police ta complaint ta hogdre mari lenaba department ki miyoy singna yengsin biduna nupi da tamthina phuramba miyoy adubu chairak pibi yu haina solabi nupi adugi macha nupi en manglembi na chief minister gi pungning chengsilak le layeng bagi mingda thamlamba miyoy kunga taruk rescue tawkhre home gi thabaksu puriba chief minister en biren na social media da upload tawrokiba wafam amada maram chadana yum amada layeng bagi mingda miyoy kun taruk thamlamba thengnabadagi laingakna khanglaktuna rescue tawrure haire miyoy sing adu yaingang pokpida leiba healing point amani haiba mafam amada thamlamba ne mafam adudagi rescue tawroklaba miyoy sing adugi manungda ahumna Jenims ta medical treatment pinabagi damak admit tawbaga loinana miyoy ahumna mayumda halankhre aduga lemhoriba miyoy kungi manungda anina the addiction center da thamlaga miyoy tarana Tezpur da leiba nupa singgi halfway home da thamkhre aduga charang pata leiba nupi singgi halfway home da na nupi nipan thamkhre haire loinana miyoy kuntaru asibu layang bagi mingda maram chadana thamjilambada senaba singi mathakta laukhatpam thokpa legal action sing laukhalagani hainasu chief minister na upload tawrakiba sida phongdorok le Kuman Lampak Men Stadium da bom leiramdre Manipur da ihan hana pangthokliba chamaga kunthra mathoi suba Duran Cup ke Group C gi match sing sanapam moiba Imphal ge Kuman Lampak Men Stadium gi manung amasung akoiba da bom leibra haiduna ngarang ayuk police ki bomb detection and disposal scout na sniffer hui season aduna thikre paw asigi matungin na Men Stadium asida bom leire haibagi pawama Imphal Police Station gi OC na thajaba yaba mafam amadagi phangbadagi SP CID technical da bomb disposal team amasung sniffer dog PB na ba haijaraba matungda ngarang ayuk pung 4 lom tarakpadagi hauraduna pung 10:30 nifuga mga tarakpa phawbada stadium asigi manung amasung akoibada bom leibra haiduna section na thihum khibani haire adumoy namak police ki bomb expert sing na hui phawba season aduna thiba humbagi thabak chathakrabasu Kuman Lampak Men Stadium da bom leiramba thengna khide haire kwakta ban sawatpa singna police ka khuthokna khre Fazilu batara mathoi thadokre asokpa police ki layengmal JSC da puthokan khre matam khargi waina ban handokre ukrul da thabak suba satkiba MD achauba buya mayum kauba miyoy amagi langlalangjil puthokpi yu haiduna mahakpu mafam khangkhidabagi mayokta semkiba JSC against day missing of MD achauba buya mayumna changsilakpa khongjang singi manungchan na ngahan ahing nongyai dage ngarang ahing nongyai fauba chathagani lauthokibagi matungin na Tidim lambi paringgi pungkun marigi ban manungda lambi asigi kwakta area da akanba bangi khongjang sangsilakpadage Pulis amasung JSC gi khongjang sawgatpa singi marakta khudthokna khre ngarang ayuk angan badagi haukiba tidim lambi ban asigi manungda masibu sawgatpa singna Churachandpur romdagi Imphal tamna lakpa karama commando ge bulletproof gari ama thugaiduna akaya toy thogan khe ban sawgatpa singbu tankhaina ba control tawnaba police amade commando singi maikei dage tiar gas sel masing khangdana kapkhibaga loinana ban sagot pani haiba miyoy taraga mathoi phajin khe police ki maikei dagi miyoy taraga mathoi adu phajin khibadage ban gi khongjang hena kansilaktuna kwakta ge tongan ba mafam singda police tamna nungna thomjilakpa masung nauri kapsilakpadagi commando gi personnel ama mamitta panduna aruba phibam da sokpadagi laikana khe irang adu hena kansilakpadage
पुलिसना टियर गैस सेलगी मथक्ता नोंमै राउंड कयासु कापतुना लाक्सिनबा होटनाखे नुंथिल पुंग अनिरोम तारकपदा मोइरांगी एमएलए बिष्णुपुरगी डिप्यूटी कमिश्नर अमसुंग डिस्ट्रिक्ट असिगी एसपी याउना जेएसीगा पुना क्वाक्ता तेराखोंगी मफम अमदा वारी सानबा हौरखे अदुबु बन सौगटपसिंगना मफम अदुदा अमुक थोमजिलकपदगे वारोइसिन पुरक्तना तोखे तुंगदा ngaranggi khongjang asibu saugatkiba miyoisingna makhatana police tamna nungthaba amadi nauri kapsinbagi thabak amuk chatharakpadage police ki maikeidagi tiar gas sel kaya marum kaptuna miyam adubu control tawna bahonakhe adum oinamak moirang film laikai da leiba MLA TS Santi gi office ta deputy commissioner L Bikram SPN Herozit amade JSC gi mihut singa punna phamina duna makhatana wari sanaraba matungda JSC na taliba demand adugi matangda condition khara da yanaba purakpadage JSC na changsilamba khongjang amasung tha asigi taret amasung nipanda Manipur pumbada sathagani thorang lamba general strike matam kharagi oina handokle haina JSC gi active member MD Slauden phundrai mayum na phongdokhe loinana yasinaba purakpadage bangi khongjang da saruk yarubadagi police na faziluba miyoi taraga mathoi adugi mahut sinduna MLA na leplaga condition amata yaudana thadokhe loinana JSC na changsin kiba khongjang manungda सोखिबा कमांडो पर्सनल अदुगी लायंगबल JSC बु पुथोखनखे स्टेट की थाक्ता ओजा सिंबु इकाई खुमनखरे अखोई की कल्चर अमसुंग ट्रेडिशन बु सिलेबस द साद कुंट्रा याहोनबगी कमिटी सेमले एजुकेशन मिनिस्टर नेशनल एजुकेशन पॉलिसी 2022 द यावरिबा अखोई की कल्चर अमसुंग ट्रेडिशन की मतंगदा महिरोई सिंगी सिलेबस द साद कुंट्रा याहोनबगी कमिटी सिंग सेम साबल ओइदे हाइना एजुकेशन मिनिस्टर थौनाउजम बसंत कुमार ना स्टेट की थाक्ता ngarang pangthokibo oja singi numit teachers day gi thauramda phongdokre oja gi numita oja singna wakat mifam chathakre ngarang oja gi numita all integrated teachers association manipur na lamphel da leiba education schools ke office mamangda oja singbu segregate tauna bohonarak pagi mayokta wakat mifam chathakre lambi sembada no ba germany technology siznaraga ne prime minister gram sadak yojana PMGSY gi ahum suba phase mathang tha phawbada hauraba yai amade masidadi manipur da hana sizinadaba anoba germany gi technology chana handuna matam sangna chatpalambi ohelagani haina rural development and panchayati raj minister Y Khemsana phongdokre PLA taraga mapan fagat khiwa thobal commando singda DJP na lupa lakh ani gi sel gi mana pi khre hau khiba august tha da thobal district police ki commando team singna tongan ba counter insurgency operation ahumda lona thingkraba lalolo PLA gi kadar taraga mapan nongmay amasung pokhaiba yaba bom ga konana fagat pangam ki badubu punging thogat putuna state asigi director general of police P Dongel IPS na ngarang thobal district commando singda sel oina lupa lakh ani gi akhana ba mana pi khre Liz Truss na UK gi prime minister oiraga ne United Kingdom gi anoba prime minister khanana bagi damak matam sangna satharaki ba Sangdamnabasingda ahanbada mai pakani haibagi thajaba yamna nemna leiramkhibe laibak asigi hanagi foreign secretary Liz Truss na mahaki conservative party gi member su wairiba Rishi Sunak pu maithiba piramduna party asigi leader oirakpaga loinana UK gi prime minister oiraga ne aroibada tabi riba pumnamak pu thagachari